Leibak asigi tongan-tonganba mafamsingda pak sanna pangthokpagum Thaubaldasu ngasi Manipur Leingaki State Health Society NHM amasung Directorate of Health Services na sinduna Thoubal DC Complex da leiba Election Counting Hall da National Voluntary Blood Donation Day gi palan thoram pangthokre. Celebrating 20 years of giving, thank you blood donors haiba theme da pangthokpa palan thoram aduda Deputy Commissioner Thoubal Hantem Subas, CMO Thoubal Dr. Y Nokul, Dr. L Dorendro Senior Specialist Blood Center Thoubal District Hospital amasung Dr. Dayalaxmi State Nodal Officer NHM Manipur na thauramgi athoiba mithung thauram mapu amasung akhanaba mithung oina saruk yaki ngasigi thauram adugi saruk ama oina blood donation kundagi tadana e dan tawkhraba blood donor amasung organization mihut singda achamba khudol piduna ikai khumnaba utkhi thauramga mari leinana wangangbada chief guest oikiba Deputy Commissioner Thoubal Hantem Subasna haikibada matam amada e darkar oirekpada e donation tawbinaba myoy yamna tanglammi adubu haujikti blood donors ki masing yamna leire e dan tawba haibasi miyoi amagi thawai kanbani aikhoi khudingmaksu e pibagi hainabi laisi haiba wafam thamki sei tarakun koi langa waringe matam da blood donors thim do warang me koi gi rims ta kai da koi gi pet ke no hai tare da gi blood si sengi sengde khon da gi koi leira ga tawgi chakna bi ji yamna kuina leiram me adubu haujikti masi koi gi state sida su voluntarily blood donation tawge haiba mayam ama tholakpasina masigi problem sidi ekoi aniam solve tawon namabra haina khale ngahaki ana yeki accident gi kari kudak tapi banatana ekoi blood center sing sida magi stock walhandana dum thamagi achauba role ama mayam lobiri haibani ta blood si donate tawraga sumagi expiry gi potam leibni na ekoi na matam chana aidi blood center gi staff sing tanaraga ekoi gi function sin basisu yamna tangai phada brain khale kai gumba sometimes akoi da jula pakanda ngasi ngarang dan blood donation tawgi bagi blood lai ngai du dai khoi ju ngasi tawga ya de hanga laksan bagi phibam si laktaba natte haijariba aduna kari gumba blood donor organization singna su kari gumba ma sinbi ninga ba taraga di ekoi gi district hospital gi blood center gi staff singa tana biraga tawsi natraga di are bada ekoi yamna precious hoiba is mangi ni haibani da adu manghan dana bai koi systematic koina tawba yana ba koi kona minasi haibasima ai thamjage district hospital gi oina su akoi ana wano ba blood ka mari leina ba koi gi ju issue mayam ama leini koi refrigerator gi kari gi koina state ka ju raise karba leibani masi su kada Lakshmi da su knowledge leibira mani masi su kitan pursue da oda yawi ro kai loida koi district hospital na piri ba mayam da piri ba koi facility amasung service sei ai kamoi seng sa da ju pen ba pau hai tare ai no da wat ma mayam me kali se hen lai koi da ju tawbang amna ba koi gi state ke side ta gi ju support to gi ro hai ba se haijaraga iroi loi ba dai amuka han ai donor sing bo ai amuka han ai hagat ba phongdok sari